Hello friends, ma'am ꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯋꯦꯕꯁꯥꯏꯠ ꯃꯉꯥꯒꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯁꯤ ꯗꯦꯂꯤ ꯌꯨꯁꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯋꯦꯕꯁꯥꯏꯠ ꯉꯥꯛꯇꯅꯤ, ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯈꯪꯖꯟꯕꯤꯌꯨ, ꯌꯥꯔꯤꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯂꯣꯏ, ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯍꯧꯔꯁꯤꯀꯣ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯋꯦꯕꯁꯥꯏꯠꯇꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ, ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯅꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯒꯦ꯫ ꯑꯗꯨ ꯁꯤꯗ ꯎꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯦ ꯑꯍꯥꯟꯕꯒꯤ ꯗꯤꯞ ꯋꯦꯕ ꯅꯦꯠ ꯁꯥꯏꯠꯁ ꯃꯌꯥꯝ ꯑꯩꯁꯤ ꯀꯣꯄꯤ ꯇꯧꯔꯛꯑꯒꯦꯕ, ꯑꯗꯨꯒ ꯑꯩ ꯒꯨꯒꯜꯗ ꯆꯪꯉꯒ ꯁꯔꯆ ꯇꯧꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦꯕ꯫ ꯑꯗꯣ ꯑꯍꯥꯟꯕ ꯑꯩ ꯒꯨꯒꯜꯁꯦ ꯑꯣꯄꯟ ꯇꯧꯔꯒꯦ, ꯑꯗꯨ ꯁꯔꯆ ꯇꯧꯔꯒꯦ꯫ ꯑꯗꯨ ꯁꯤꯗ ꯃꯥꯏ ꯋꯦꯕꯁꯥꯏꯠꯁꯤ ꯁꯤꯅꯤ, ꯗꯤꯞ ꯋꯦꯕ ꯅꯦꯠ ꯁꯥꯏꯠꯁꯤ꯫ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ꯫ ꯁꯤꯗ ꯌꯦꯡꯉꯨ, ꯒꯦꯝ, ꯑꯗꯒꯤ ꯃꯨꯚꯤ, ꯁꯣ, ꯑꯗꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯁꯣꯐꯋꯦꯌꯔ, ꯕꯨꯛ, ꯃ꯭ꯌꯨꯖꯤꯛ, ꯑꯦꯅꯤꯃꯤ, ꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ, ꯌꯦꯡꯕ ꯌꯥꯒꯅꯤ, ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯁꯤ ꯑꯍꯥꯟꯕ ꯋꯦꯕꯁꯥꯏꯠꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ꯫ ꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕꯁꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯦ ꯑꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯤ ꯑꯅꯤꯁꯨꯕꯁꯤꯅ LM ꯑꯔꯤꯅꯥ ꯍꯥꯏꯁꯤ ꯃꯌꯥꯝ꯫ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯅꯕꯨ ꯑꯩꯈꯣꯏꯒꯤ AI ꯒꯤ ꯐꯤꯆꯔꯁ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯤ ꯐ꯭ꯔꯤꯗ ꯃꯌꯥꯝ꯫ ꯑꯗꯨ ꯁꯤ ꯑꯩ ꯁꯔꯆ ꯇꯧꯔꯒꯦ꯫ ꯑꯗꯣ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯃꯌꯥꯝꯅ ꯆꯪꯕꯤꯔꯣꯕ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ AI ꯄꯩꯁꯥ ꯄꯤꯔꯒ ꯌꯨꯁ ꯇꯧꯕꯗ ꯑꯗꯨ ꯐ꯭ꯔꯤꯗ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯤ꯫ ꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ, ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ꯫ ꯑꯅꯤꯁꯨꯕꯁꯤ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ 4fnet.org ꯍꯥꯏꯁꯤ ꯃꯌꯥꯝ꯫ ꯑꯩ ꯁꯤ ꯁꯔꯆ ꯇꯧꯔ ꯁꯤꯗ ꯌꯦꯡꯍꯟꯖꯒꯦ꯫ ꯑꯩꯁꯦ ꯆꯪꯉꯒꯦ, ꯑꯗꯨ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯗ ꯌꯦꯡꯉꯨ꯫ ꯗꯥꯏꯔꯦꯛ ꯁꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯅꯧꯕ ꯒꯦꯝ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ PC ꯒꯤ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯂꯣꯏꯅ ꯐꯪꯒꯅꯦꯕ ꯃꯌꯥꯝꯁꯨ꯫ ꯒꯦꯝ ꯁꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ, ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯁꯦꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ, ꯑꯍꯨꯝꯁꯨꯕ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤ ꯑꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯗ ꯔꯤꯃꯨꯚ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯁꯤ ꯃꯌꯥꯝ꯫ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ꯫ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯐꯣꯇꯣ ꯑꯃꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯀꯩꯒꯨꯝꯕ ꯔꯤꯃꯨꯚ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯤꯡꯒꯜ ꯀ꯭ꯂꯤꯛꯇ ꯁꯤꯗ ꯔꯤꯃꯨꯚ ꯇꯧꯕ ꯌꯥꯒꯅꯤ꯫ ꯁꯤꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯁꯤꯗ ꯅꯣꯏꯅ ꯐꯣꯇꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯕꯤꯔꯣ꯫ ꯁꯤꯗ ꯑꯞꯂꯣꯗ ꯏꯃꯦꯖ ꯍꯥꯏꯁꯤꯗ, ꯑꯗꯨ ꯁꯤꯗ ꯃꯥꯏ ꯃꯑꯣꯡꯁꯤ ꯅꯣꯏꯅ ꯎ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯔꯤꯃꯨꯚ ꯇꯧꯕ ꯌꯥꯔꯅꯤ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯦꯗ ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯗ ꯑꯦꯗ ꯇꯧꯕ ꯌꯥꯒꯅꯦꯕ꯫ ꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ꯫ ꯃꯔꯤꯁꯨꯕꯁꯦ, ꯑꯗꯨ ꯂꯥꯁ ꯑꯣꯏꯅ ꯃꯉꯥꯁꯨꯕꯁꯤ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯔꯤꯀ꯭ꯋꯦꯁꯅꯤ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯌꯥꯔꯤꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨ ꯂꯥꯁꯀꯤꯁꯤꯅꯕꯨ textrepeater.com ꯍꯥꯏꯁꯤ꯫ ꯁꯤ ꯑꯩ ꯀꯣꯄꯤ ꯇꯧꯔꯒꯦ ꯃꯌꯥꯝ, ꯑꯗꯨ ꯁꯤꯒ ꯒꯨꯒꯜꯗ ꯆꯪꯉ ꯌꯦꯡꯍꯟꯒꯦꯕ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩ ꯒꯨꯒꯜꯁꯦ ꯑꯣꯄꯟ ꯇꯧꯔꯦ, ꯑꯗꯨ ꯁꯔꯆ ꯇꯧꯔꯒꯦ꯫ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯁꯤꯗ ꯆꯪꯕꯤꯔꯣꯕ꯫ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯀꯃꯦꯟꯗ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯇꯦꯛꯁꯁꯤ ꯅꯈꯣꯏꯅ ꯔꯤꯄꯤꯠ ꯇꯧꯍꯟꯅꯤꯡꯕ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ꯫ ꯁꯤꯗ ꯑꯩ ꯏꯔꯒ ꯂꯩꯔꯦꯀꯣ, ꯁꯣꯁꯤꯌꯦꯜ ꯑꯦꯞ ꯅꯣꯂꯦꯖ ꯑꯅ꯫ ꯑꯗꯨꯒ ꯁꯤꯗ ꯅꯝꯕꯔꯁꯦ ꯑꯩ ꯀꯌꯥꯔꯛ ꯔꯤꯄꯤꯠ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯑꯩ 50ꯔꯛ ꯊꯝꯃꯒꯦ꯫ ꯑꯗꯨ ꯁꯤ ꯔꯤꯄꯤꯠꯁꯟ ꯅꯝꯃꯒꯦ꯫ ꯁꯤꯗ ꯌꯦꯡꯉꯨ, ꯁꯨꯃꯥꯏꯅ ꯔꯤꯄꯤꯠ ꯇꯧꯔꯛꯑꯅꯦꯕ꯫ ꯑꯗꯨ ꯁꯤ ꯀꯣꯄꯤ ꯇꯧꯔ ꯗꯥꯏꯔꯦꯛ ꯋꯥꯠꯁꯑꯦꯞꯇ ꯅꯣꯏꯅ ꯑꯦꯅꯤ ꯃꯐꯝꯗ ꯀꯃꯦꯟ ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ, ꯀꯃꯦꯟꯗ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯦꯛꯁꯇꯨ ꯔꯤꯄꯤꯠ ꯇꯧꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤ ꯌꯥꯝ ꯀꯥꯟꯅꯒꯅꯤ꯫ ꯌꯥꯔꯤꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯋꯦꯕꯁꯥꯏꯠ ꯃꯉꯥꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯗꯦꯂꯤ ꯌꯨꯁꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ, ꯌꯥꯔꯤꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ, ꯃꯇꯨꯡ ꯑꯃꯨꯛꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯌꯥꯔꯤꯈꯣꯏ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯒꯨꯗ ꯕꯥꯏ꯫